Imis Paodam yang tabri basangbo ahamamota da kurumsari. Housing Maroiba Pauda. Mapang Kyada Citizenship Amendment Bill 2016 Sanabayaro Hadiga Consenting Cray. The Cow Resident Agrifia 2018-19 ngasi Speaker White Kamsana Hudokray. Luinana. Nominini Satakadaba BJP National Convention ngasi Tigi New Delhi da Hudokray. Housing Pausanona Pizadi. Lok Sabha da pass taukiba Citizenship Amendment Bill 2016 chanaba yaroi pass taukiba thong yaning te haidurang ngasi mairoi sing amasung khoiramang kaithal phambi ima singna Imphal manung da khongsat amasat khrei bill asi pass taukiba ge mayokta ngasi nungthin desam MSU KSA MSF sukna bill asibu yaning da phongduktuna law khongduna lakpadagi kaithal ima singsu mateng pangsinduna Governor gi Banglo Pawa Kongsad Amalake Kongsad adu Governor gi Banglo Yodringaida police personnel chingna thingbadagi Kolema Kaitenda Amuhalake Imasang aduna Kaitel Manungda Pamliba Kaitel Pambi Imasang so post kingduna Kotoke Nyage Madunda Kolema Kaitenda Irang Hova Singna Kolema Kaitel Kakseng Mohum Kaibagum Toke Kaitel aduda Saiduna Lenamba police personnel singna Miyangi Irang adu Nakoinana Laksanaba Honarabasungam Kide Irang Haurapa Miyamna Citizenship Amendment Bill 2016 Chanabayaroi Prime Minister Narendra Modi down long live Manipur Haibani Singba Kholo Cameron Lauke Tungda Police Personnel Singna tear gas mobom na Singba Kaptuna Miyamsu Tangkai Ki Citizenship Amendment Bill 2016 Haukiba Lebakokpa Numita Lok Sabha pass Taukiba Adudbu Yaning daba pongduktuna Thawal amasung Kaksang District dasu wakan mi phamphangkhrei kholokya laukhrei Joint Committee Against Citizenship Amendment Bill 2016 Kaksang Kunau Umatel Thongamna Singduna Kaksang District ke Kaksang Kunau Kaitel da wakan mi pham chathabagaloinana kholokya laukhrei Kaksang Kunau Kaitel Thingduna Chatakiba Wakan Mi Pampa Adugi Matangda Joint Committee Against Citizenship Amendment Bill 2016 Kakseng Kunau Umatel Thongamge Member M. Suresna Pongdorapada Citizenship Amendment Bill 2016 Parliamenta Pass Tokiba Haiba Asi BJP na Luzingba Center Amasong State Ge Lengak Asina Manipur Gi Yalomi Singbo Muthanaba Honaba Achawathoranga Bill Asina Parliamenta Pass Taukraga State Assembly da Warep Khara Lauraga Bill Adu Thingba Ngamgane Haiba Asidi Manipur Gi Miam Asibu Apangbasibane Bill Asi Pass Tokiba Asina Takpade India Ke Lengaka Asina India da Leriba Miam Asibu Manaba Ming the Yengde Masing Yamzatraba Awang Nongpol State Singe Yellow Singbo Namthanaba BJP Lengaki Tokselne Bill Asina Mairipi Dege Maizawi Tolopai Yai Haiba Asisu BJP Ge Lengak Asina Kaudaba Pai Citizenship Amendment Bill 2016 Ge Mayokta Manipur Ge Miampa Amadi Lupsingna Sangsilapa Khongsang Singda Kaksing Kunau Umatel Amadi Thongam Miamna Sarugya Ke Gane Haneso Pungdurke Citizenship Amendment Bill Parliament da passed Okraga State Assembly da Karigumba resolution ama Laurga Adugumba Lok Sabha da pass taukiba bill ado thengdaba ngamgri thingma ngamgri haibasidi apangba prajada utsaiba ka chap manai maramde Lok Sabha haibasina state assembly dagi power hena lai amadi state ki interest yengdana ngasi Lok Sabha da bill asi parliament pass taukiba sa Indian constitution na bharat praja khudimak chamana ba mi yengde yellow mi namthana ba hona bani haibasa BJP ga lenga na kobi ganu Reformist Student Front RSF Nasu Ngasi Thawal Mela Ground Community Hall da Mairoi Singka Loinana Wakan Mi Phamphangkhrei Amadi Lok Sabha na pass taukiba bill copy singso maithakhrei Reformist Student Front RSF Head Office ke Thomi Singna Sangchangkiba Khongsang Aduda Citizenship Amendment Bill 2016 Yaningde Matam Subda Bill Asage Mayokta Levkane Haibane Sangba Kholok Sang Lauke
RSF Head Office ke Secretary General Amarjit Ningthauzana haikibada Citizen Amendment Bill 2016 bu Lok Sabha da pass tawkibabo Reformist Student Front RSF na akanba mongda condemn tawi Hairaduna bill asigi matangda hosik paliba BJP na lusingba government asigi asengba phireb ama kanglei miamda khangan gadabane haiki bill asigi North East leidiba Yellow missing bo marup phangna muthanaba silapa thawong amani haina RSF na lawi hairaduna makata na bill asigi mayukta makal makagya ge khongjang CSO Club Organization Maira Pai Bisinga Loinana Sangsim Minanaba RSF na Sem Sabaloire Amadi Bilasiki Mayokta Hanbalaitana Lekigani Haina Amarzina Makatana Pundaraki. Amendment Bill 2016 RSM nakan numong na kanim tawai masi chana lagba habisi koi laibak thibani koi yellow mi na laiba api ba Group Masa Sing Thanaba Silakpa India government gi achoba thoranga Amaramda Citizenship Amendment Bill 2016 State Asida Kaiba Amata Leiroi Haina BJP Manipur State Unity Spokesperson Songtham Bisoy Singana Pongdokre Ngasi Kanseputa Leiba BJP Manipur Pradesh ke Office da Pangthokiba Paugi Mifam Amada CH Bisoy Singana Wapamasi Pongdokibani Mana Makata Duna Manipur State Assembly Bipamna English Singani Darani Panda passed to Kiba the Manipur People Amendment Bill 2018 ge Sarukta State Asida Mito Miansa Singh Sanglapa Matamda Simpam Aduka Marilena Bache Sang Piduna Akangaba Matangi Manungda Lehanaba Waron Singh Yauri Lok Sabha da Handa passed to Kiba Citizenship Amendment Bill 2016 Aduna State Asigi Yellow Missing da Swandanaba Amade Akaiba Amata Pidanaba Chief Minister and Biren Singana Lusingba Tim Amasu Center the Lady The Manipur People Amendment Bill 2018 India ge President Ayaba Piraklabadi Eko Onduna Chanarapa Matamda State Asigi Indigenous People Singi Atoba Protection Ama Oregani Awang Nongpopa Bharata Hosik Mizoram Arunachal Pradesh Nagaland da ILP Sanaduna Lady Manipur dasu the Manipur People's Amendment Bill 2018 Sanarabadi Yellow Missing da Akaiba Mata Pibangamloy Handak Lok Sabha na pass tokiba Citizen Amendment Bill 2016 aduga Marilena na Congress na wapam kaya pongdodagliba adubo Miambo Lana Lamsing na Bohonabane The Manipur People Amendment Bill 2018 na Citizenship Amendment Bill 2016 bo Superset Toba Yagadra Habudu Araba Wapamne Bill Animal Tongan ba Exing Mayexing na Yauri Miamna so Bill Asiki Matang na Mipayo Popigano Lok Sabha Mikalda Kudong Sabal Launaba Honabagi Tabak Ase Tadoglase Haiki. Ojik apagi election naksalapagi opposition party mayamna akoi miya gat ke liba re honorable CM na hai giba punamakto ayam achumanga kane ado hojik liba opposition party mayam jida yam kana kanget tawise masi tokpiro masi prajadi am confusion tawni hawe prajana confusion tawna ayo kan tawne chungthu ubsing ngamoyeba so idana maki Manipur People's Protection Bill 2018 na si handakti ay President action pibire ni khali. The Cow Reason Agri Fair 2018-19 ngase College of Agriculture Sports Ground Iroi Sembada Manipur Legislative Assembly ke Speaker Yumnam Kemsana thuba meeting oidana hodokre Agripreneurship for attracting rural youths to agriculture habathinda pangthugliba Agri Fair Ado Minister of Agriculture and Farmers Welfare Government of India Coconut Board Government of India amasung National Horticulture Board Government of India na sponsor Tauraga Central Agricultural University Impal na sinbani Agri Fair asi State asida marirak surakpa oina pangthokpani Fair asi thasigi tang taramdui phawa satagani taramduda wangaladuna Speaker Y Kemsa na haikibada lebakasigi farm sector modernization tawada Central Agricultural University Iroi Sembana yamna moroiba thawrang laure Sinjaga hebasi Miyuiba Samaj asigi Kwaidagi Moroiba Posang among Oibana Matam Sopada Chinjak Matiksana Lempana Putopa Dargar Oiri Haiduna Agriculture and Scientists Amasung Researchers Singna Lombi Singatoina Wariwatai Sanaduna Agriculture and Production Gi Maro Ebado Farmers Singda Kangan Bayamna Dargar Oi Haiki
ngasi hawdopagi numit aduda Dr. SK Jent Kau Award for Excellence in Agriculture in the Northeast States of India, Dr. Badal Bhattacharya, Principal Scientist, Assam Agriculture University, Zorata Kusinaki. Award aduda gold medal galoinana cash prize lupalaka yauri. Masagi tharomduda Dr. S. Ayapant, Chancellor, Central Agriculture University, Imphal amasung Dr. M. Premsit Singh, Vice Chancellor, Central Agriculture University na Taromapu amade akanaba mitung aina sariyaki. Taromduda souvenir calendar Kisan Diary Kau newsletter na singba ngasige atoiba mitung amade dignitary singna phongki. New Delhi the West of Mysota School ge Makada Yadipo Bamol Lekai the Leiba Kids Mall School ge branch ama ngase hongnabi matung ina Yadipo Wisnunaha awang Lekai Kaisam Lerak Masinda Hangdokre Anova School Hangdopagi Tharamaduda Yadipo Municipal Council YMC ge Chairperson Sirimati Laisram Haripiari Devina Athiva Mitung YMC ge Haniki Chairperson Kaisam Rapachandrana Tharamapu Aduga YMC 1 number 7 ge Councillor Guru Mayom Ingocha Sarma Kids Mall School ge Founder Administrator Moidangthem Samuel Maite amasung Social Worker Kaisam Kamini Kumana Akanaba Mitung Sing Oina Saruyaki Preschooler Center Ama Oigadariba branch aduki matangda Kids Mall School ge Founder Administrator Samuel Maite na Phongdorakibda Nauna Hangdokliba Center asi Delhi da West Toba Mysota School na power tawduna world class standard da angang singda takbi tang bigadaba amade India da hanba oina mahiroi kudimakta individual education ta bigadaba makalamani haiki Social Development Organization ta SDO Yaripok Laimanaina Sinduna Laimanai Youth Club Yaripoke Playground da Pangtokiba third all Yaripok one day women's open tug of war competition 2019 da winner oida kraba kekro Yari Club Yaripoke Sanari Singh course amadi team official Singh Haraute yamna opa amadi pungning thawatbagi tharam amangasi Laikhidraba Longzam Modugi Yumda Pangtokre Yaripok Maikegi Tungan Tungan ba Hairok Wangkem ba amadi Andrew Kendrage apomba team Taratena Sarubiaduna Pangtokiba third all Yaripok Women to Open Tug of War competition aduda winner Oikraba Kekro Yari Club ke team members sing opagi tharam aduda Wangkeng Assembly constituency ke MLA Kaisam Megashandrana adawi mitung Kekro Yari Club ke President Atopam Sunin Maitina Tharamabu Amadi Lekage Ahal Longzambi Ibobina Akanaba Mitung Sing Oina Saruyaki Club ke Amadi Sana Kunapabu Yokat Papamba Miokiana Saruyakiba Tharamaduda competition aduda Saruyakiba Nubi Sanaru Sing Amadi Tom official Singda Club ke Maiki Tege Lengyan P Amamambe Yanbiduna Puning Togorpagaloinana Ikai Kamnabotki Lamdam Masigi Miambo Hiram Kyada Thona Lena Lamsing Biramba Lon Mayek Amadi Inat ke Lamyanba Oza Sing Subam Akabana Lekidabge Sahi Taraniturak Suba Ningsing Toram Lagliba January ge Tang Taramapan Waksingi Tarahunduni Panba Tangjanamita Pantokadori Thoram Numid Asigamari Lenana Milangi Maiki Dege Say Kudingi Jing Amadi Tamda Leriba Tuduk Hendukna Hiram Kyada Singtanangai Oiba Mioi Anida Bizaba Mana Oza Akaba Ningsing Mana Say Esige Oina Hongman Tangkung Village Ge Headman Su Oiriba Suisa Truske Bajian Ment Mathan Kui Zibik Lekidraba Apopa Asui Zibik Amadi Oza Namoijam Tomba Popa Lekidraba Namoijam Seko Langtaban Dingombam Amp and FK advisor su oiriba mioi ani asida khusin nazaragani haina milangi charona mana haragle mana asi luchin puren singsubam akaba ningsing love lukaninna amadi ar suisa trust anina puna sinduna layu kraba oza akabana aroiba yahitan kiba wakhalima jinge ningsing kubamda pangthokadariba tarani turak suba kumon thoram numike nungthin pung amataba matamda milana khusin nazaragani Manasida sel oina lupalising tara amadi sakakse yauri ningsing thoram asibu iricha singna saruya binaba sedon sina biltawragli
36 Wabagai amasung 37 Kaksing Assembly Constituency ge electoral roll singi chumthoklaba list registration of electors roll 1960 gi batuk inna assembly haribai electoral roll amasung chumthoklaba list singi copy sing SDC AERO Kaksing amasung polling station singi marilena ba voter level officer singdagi office hour matamda yenglaba yagane haina electoral registration officer 36 Wabagai amasung 37 Kaksing Assembly Constituency gi Cherolamana haide JAC against the custodial killing of G. Zitisor Sharma, Elias Gypsy, T.S. Satish, T.S. Prem, R.K. Ronel, and P.S. Nauvina. Sinduna ngasi kairau wangkemda tongan badabi kya tanduna wakan mipam pangkre ngasi ge wakan mipam da tali badabi singde third corps intelligence and surveillance unit na hatopi kraba Zitisor amasung Satish ke haksang ge arimba sing imong manung de sinau extra judicial execution da lekhitraba makoi manga ge case independent oiba agency amana thigal hallo extra judicial execution da General Army ge official sing amadi makoiga loinariba singbu matik saba hakpaserak piu Manipur dege apaspa loktho haibasine ngasige wakan mi phamba aduda lamdam asige human right activist sing civil society organization kyagi lusang basakso saruyaki wakan mi pham sida saruyaki ba committee on human right ge chairman Funindro Konsam na haiki sab saba mukoi matak proper investigation torka bagi phangpham thokpa mukoi dandi do pinin nabi ga dumba khongjang ama koi leiba dumba JC against leiba mukoi amadi ani mang mukoi hatti bagi satisyaung manga hatti bagi patang singkir JC loina na dumba tongan ba bagi committee on human right and the amuko nasing patongan ba dum human right ki organization civil society organization mayam siyaung masi sangchal laga hairiba adumba mihap sinari ba adumba miyam singato natraga security personnel singato madu befitting punishment pinin nabi ga dumba khongjang mani Sarkar asina education sector da ahenba miyang sanglaptuna khungang satlu haiba program ge mahut school survey tawragani lakthoki bagaloina na hena phaba khongthang ama oina madam kayage mamangdagi hangduna ledaklaba higher secondary singe vice principal ge phamgidaba matik saba oza yankhini togi seniority list thoktuna ngarang oza Nipunipan ge masa ge posting pikre adobo labuk thibana khamai keida mahiroi chamanga hena leiduna sarkar ge school singi marakta phibam phana leiriba kaksang higher secondary school ge de tambang amdaba labuk thiba phibam amada leire bus principal phangidama matik saraba oza khangalakpada school asidege oza taruk yauraki haukiba December thada oza ani thabaktage pothabagi matam yauduna pothakre hanadege hauna bus principal asi senior oiba oza da in charge sinaduna lakle hanana seniority na singba amata yengdana order thorakle hiram masida lengak asina wachat wanam bagi chanabi leiroi haina lauzarabaso wachat wanam tawbugi mami chauna tari hiram masida mari leinaba minister amati department ke makok thongbusna lairba mairoi shingi khanbiduna order asekapiduna matik saba oza ama school asegedama vice principal oina thabiraktuna school asegi academic atmosphere kahenbigano order asekapiduna matik saba oza thabiraktrabade mahiroi singa puna all kaksang student union na a block solon ba yauna makhan kyage khongjang sangslagani haina aksuge general secretary na phongdorakle Nongzai Khong Sambrum local lawin na sinduna kaksang dage punan taba lambi ge sarugama oiriba Nongzai Khong Sambrum ge kilometer tare sangba lambi paktopagi thabak sathakre labi asige nagyata fit ahum makai paktokhi lambi paktopa asi state disaster management ge by chairman adim pamai amade ex BJP candidate kaksang assembly constituency Brameshwar anina JCB yauna selge tengmang pikhi lambi semaga mari lainana Nongzai Khong Sambrum local longmi lok ki committee member Yangkhong Komana haiki Manipur state ki disaster arrangement ki vice person chairman ogiriba adim pame amadi mamangi Kaking assembly constituency da BJP ki candidate ogiba inaura mesorda koina hajeru degi araw ya birtuna chawra mating panguna hoji thaba asi kilometer ani khare hen bisi manungda kilometer amata kai losilakadore
Kaksing to Palian Tata Music Honors and the Divorce Association Kaksing na Legal Aid Clinic Kaksing Kusam Naraga Sinduna 38 Drivers Day Camp Legal Awareness Program Lagliba Tank Taramari Nintagaba Numiki Ayupong Taramakai Tabada Lengang Kongnang Makok Kaksing na Pangtolagani Tarumduda Family Court Tawalgi Judge as Ibumsa Singna Atoiba Mitung SP Kaksing Victoria Yankomna Akanabe Mitung Lag Kaksingi Paralegal Volunteer White Datan Soina Pangsanadabu Preside Togani Tharamsi District Legal Services Authority Tawana Sponsor Togani Nominini Satagadaba BCP National Convention New Delhi da Hokre Convention sa Asida Maru Aina Kanakadaba from the Lisangani Taramapangizane election ne Haidi Delegate Lisang Tarani Toy Henmana Sarugari Convention Aduda Prime Minister Narendra Modi Amasung BJP Sep Amit Sahasu Sarugari Convention Adu Amit Sahana Haudoke Loisan Bagi Taramda Prime Minister Narendra Modi na Wangangane Haidi Hauzik Oriba Party Gi Pibam Kamkat Hanaba Honaba Amade Modi Gammena Miyangidamak Mai Pakna Pangtokraba Tabaksing Miamda Kanganba Haibasina Maru Eba Wapam Oina Kanabagloidana Say Asida Pangtokadariba Zeneni election Asigidamak Party na Lokakadaba Lalong Matanga Mamutana Kanagani Haidi Indus Water Treaty Makada Indiana Pangadaba Pakistan da Chanthariba Sizinadaba Ising Tinganabaga Mena Toidopa Miang Tandunang Singkre Performance Union Minister Nitin Gadkarina Pongdo Kibani Water Resources River Development and Ganga Rejuvenation Ge Minister na Chief Minister Taruka Upper Yamuna Veshinda Renukazi Multi-Purpose Dam Sananabangasi Kuyektauna Kray Chief Minister Singh Adudi Uttar Pradesh के योगी आदित्यनाथ राजस्थान के अशोक गहलोत उत्तराखंड के त्रिवेंद्र सिंह रावत हरियाणा के मनोहर लाल दिल्ली के अरविंद केजरीवाल अमसुंग हिमाचल प्रदेश के जयराम ठाकुर ने नमानि गंगे के प्रोजेक्ट अमगे यानसे अमसु खुयेक तौनखी प्रोजेक्ट असे हाइब्रिड एन्युटी मोड अमसुंग का वन सिटी वन ऑपरेटर के मकादा पाइकाकदबदे Minister Gadkari na hai ki Indus Water Treaty gi makada India na phanggadaba ising gi saru kharade Pakistan da chanseli and be ising ado ekoina phangna ba thabak lakhali treaty adu gi matungina India na Indus ke tributaries Satluj Bays amasung Ravi gi ising phangli aduga Pakistan na Chenab Jhelum amasung Indus gi ising phangli CBI की चीफ ओइबदगे फम लौथोख्रबा अलोक बर्माना मंगोदा पीबा अनोबा फम अदु लौहाब्या याखिद्रे माग फम थादोख्रे प्राइम मिनिस्टर नरेंद्र मोदी ना हेड ओइबा पैनल अमना बर्मा बो फायर सर्विसेज के डायरेक्टर जनरल ओइना ट्रांसफर तौखिबदि अलो बर्मा असि जनवरी 19 दा थबक्तगे पोथागदबने हाइदे अलो बर्मा बो सुप्रीम कोर्ट ना CBI चीफ ओइना अमुहना पाहन खिबगे नोमिनिनी ये मतुंगदा मापु CBI चीफ ओइबदगे अनोबा फम अदुदा ट्रांसफर तौखिबने सुप्रीम कोर्ट ना बर्मा CBI चीफ ओइना अमुहना वहलबसो माके स्टेटस के मतंगददी इलेक्शन पेनल अमना वारेप लौगदबने हाइरी हौजिक अरबदा मरोइबा पाव अमोनि पिजदी मफंग क्यादा सिटीजनशिप अमेंडमेंट बिल 2016 सनबे यारो हादिगा कॉन्सेंट्रेशन क्रे The Cow Resident Agri-Fair 2018-19 ngasi Speaker White Kemsana Hudokre Loinana Nominini Satagadaba BJP ke National Convention ngasi dige New Delhi da Hudokre Image Paodam ngasi gide matang sidaloisade ning tabiri basangba amakana kuntere